डिमांड तौर लाप लंबी से अखोई फाउंडेशन स्टोन लाइन तौबीबग लोइनना अखोई लंबी से सेम हौरनी लोइनना तांग तरुकता चुरचानपुरदा पांथोकपा अचौबा मिफम मिफम है मियाम मिफम इंडियन होम मिनिस्टर हजिकी हाइरिबा तीरो नतब अतोप प्रोजेक्ट मैम सोदना कोई संगाब इनोग्रेशन तब फाउंडेशन स्टोन लाइन तब लोना तौबीगनी हंदक मणिपुर VVIP सिंह लाकदोरिबा सिगी सेक्शन थौरांग लखटपा ओइना इम्फाल वेस्ट डिस्ट्रिक्ट पुलिस के कमांडो सिंह ngasi ayok sangangai awang lekai amasung changangai uchekon gi lonaba mafamda search operation chathakre haina police gi phangba paw aman hari ngasi ayok pung 3:10 dagi 9:15 taba fawa yum da sangduna chathakiba operation atuda valid amadi criminal record leiba Bell out amadi criminal record leiba sing khangdok naba honaki yumthong homfurom de sangduna chathakiba search operation aduda bell out manga yauna miyoi chama yangkai verification tauki adubu mi fami punde amati yauki de haina police ki paw asina makhatari Nakal Amarom Dangasi Numidang Wairam Ikang Kanghodana Imphal West District Police ki Commando Singna Thangal Bazargi Kasturi Crossing Dagi Dharmasala Yam Store Paring Boragali Amadi Alugali Question Duna Thamlaga Thi Humaki Thavak Chathak Rehaina Police Tagi Famapao Amana Hari Ngasi Numidang Wairam Punga Hum Makai Dagi Pung Mari Fawa Chathakiba Thi Humaki Thavak Aduda Miyoi Sam Homfutaret Rom Ningchina Verified Tauki Miyoi Sam Homfutaret Verified Tauba Adugi Manungda Miyoi Taret Makatawa Verification ki Damak City Police Ta Sinak Rehari PMGSY gi lambi sembada mari lenaba official singna lupa crore cha lising amaga chatret lana season nakre haina Manipur Pradesh Congress Committee MPCC namaral sibaga lunina jainaba sing action lawnaba Manipur gi Governor Chief Secretary Director Vigilance amasung Chief Vigilance Commissioner da Aiba Cherol Pisinkre Aiba Cherol Pisinkiba aduga mari lenina MPCC gi Vice President Wahidur Rahman Nahai PMGSY gi lambi semiki Sanfam Single Engineering Department Manipur State Road Rail Development Agency REDMS RRTA gi Superintending Engineer in Charge Additional Chief Engineer KS Razin Amadi Rail Development and Panchayati Ras RDN PR gi Joint Secretary NG Raven Anina Lana season nakibagi matang ngasi gi Aiba Cherol asi pisin bani thavak tagi potharaba Chief Engineer in Charge KS Razin Niyongi wangmada amuk hana thavak paihaliba sida chenaba sing action lobiyu haiba wafam ngasi pisin kiba complaint aduda mayek sing na palli haina sumhak na makhataki lambi mayam ama PMJ som bakha sem lambi mayam se semi hai khara paisa crore lok thokiba crore ge thabuk haidat khiba public ta open loot toba masi khoi urabani hariba sigi in charge se hariba rajian china chief engineer additional chief engineer in charge oina tolga pubu thabak neba akoina masi mamang ga so khoi aroibada hadaki hafta ahum mani mamang da khoi hosi sampui da khoi chatna yengjaru re mafam da kilometer 33 lupa 16 crore ge na chamam lok thokhrab du bawda mahana koilas kilometer 9 thai haidan haijan ba do khoi chaminari yengmina sine krai da crore kilometer 9 koilas harge koilas nung bawba leite adu mo rajian du thabuk te recharge tawraba adu amuk pukhatna masi loktuna bagi mong da amuk ma ge thabuk je action tawna bagi mong mo tolpo se masi yaning da wot poina khoina ngasi si khoi chief business commissioner gi charge puriba chief secretary da khoi ngasi gi memorandum pisal laga che asum thikat pidana hariba official sing mathakta kari leirige kam hatori ge habi thokpa magi superannuation se ko thingadabani Complaint pisin kiba aduda sarugya kiba MPCC gi Vice President W Samjai Nahai RDN PR gi Joint Secretary NG Ravenna Additional Chief Engineer KS Razenda mating pangsilaga niyom lana miyam gi sel lokthokpa amadi makhoi ani lotu naraga tawkiba thabak sing thikat piu haiduna ngasigi AEJ ase pisin kibani complaint adu Secretary to Governor Chief Minister Secretary Talaiba Director Vigilance amadi Chief Secretary da pisin ki haina mahak na makhataki Lai Haktaktagi Manipuri Singa Tana Tanaba Yadana Laklaba Singzugi Chanafam Malemgi Miam da Taknabagi Pandamda Hangangi Marzing Polo Complex da Pangtok Liba Taruk Suba Singzu Festival Asi VVIP Sing Laklaba So Festival Asi Tingzin Biganu VVIP na Lakpa Numit Sing Ado Festival Pangtok Sarui Haina Singzu Yokat Palov
SYOL gi convener Rakesh Naurem na lenga ki puning chingshilakli magda makatan hai singzu haibasi ekhoina pokpadagi siwa fawa sisinaba machal amani laitin gi luraba tanfam kayada singzu yaudaba yadaba matang kayamarum lay SYOL na chay taruk asi tongan mamafamda numit 12 chupna pangthukuna lakli ngasi mak pangthok liba singzo festival asisu numit 12 pangthok naba sinjabani adubo Imphal East District ki DC na lakliba tang taruk fawudang pangthok piyo haina iba je pirakle festival asida hangliba stall sing amade mela asida changliba khudimak numit 12 gi oina sinkibani festival gi matam tension bahaibasi stall famliba singda yamna khudong chadaba mayuk naba yana lay maram aduna mari renaba singna miching sangbiyo haina SYOL gi convener Rakesh Naurem na makatana fungdoki Singju haibasi akhoi chingda hoba tampak da hoba laithak da hoba laikha da hoba sumba machan mayam si sum sagalak pastaida singju suri ima da wakhal da pukning da kai pawga da punsin bagi wakhalon ma kha yawa singju chu na bhona rakpata singju na phajaba plate ama da leibas da koina uba yam miyangse symbol of unity ama kha masak ama kha uba phangjai Festival asida indigenous food item handloom and handicraft stall Bangladesh Tripura amadi lamdam asigi tongan mamafamdagi lakpa stall puna chamasumna nipana saruk yari marakthna temper break amatang lominasi Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties का matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi gandhigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact you. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commences open for 2023 and 24 session. Dr. Break imatungda mayam taramna ukchari husuk bakata bapau amok pizari Anoba Sehigi Kudol Oina Andro Assembly Constituency Gi Manung Chenba Tongan Mafam Singda Nona Semga Stakataba Project Kayamarung Marang Constituency Asiki MLAT at Siam Kumarna Uref Yung Tamkibaga Lodina Hauzik Semga Stakariba Project Singsu Yang Singre Tubung Kulda Toki Balambigi Lab Activa Todokta Lake Hidraba Tambalu Higher Secondary School Gim Highroy Tared Oza Ama Amadi Warden Ama Punamyo Mapan Gimingda School Asiki Campus Ta Semgat kadaba Tambalu Women's Sport Complex MLA Siam Kumarna Uref Yung Tamki Tungda constituency asiki Manung Chenba Moirang Purel Furamakong Amasung Moirang Purel Awang Leka de Nona Sagadaba Community Hall Gi Uref Yung Tamki Madugi Matung Smart Classroom Sing Yauna Nona Sagadaba Moirang Purel Awang Leka Primary School Andro Santay Primary School Laikon Upper Primary School Tumukong Primary School Nongpok Kaitel Manvi Primary School Nungai Popi Primary School Amadi Kasturba Gandhi Balika Vidyalaya Gi Library Art and Craft Laboratory Amadi Science Laboratory Gi Uref Uyung Tamki Uref Uyung Tamba Aduga Mari Ledana MLAT at Siam Kumar High Tambalu Higher Secondary School de Nona Sagado Riba Women's Sport Complex Asida Art and Culture Yaura Nupi Macha Singtagi Oiba Masana Kudimak Sanaba Amasung Tambagi Kudung Jabalem Napigani School Asimak Jay Asidagi Residential School Ama Oina Ontoglagani School Asida Mahitam Liba Mahiro Nipi Macha Singi Oinadi Makal Amatagi Fees Lauroi Kongtang Asinupa Macha Sing Sem Labadi Yari Hajuna Nupi Macha Singbo like Topagi Wakalon Adu Mutan Nabagi Pandam Dani Haida MLAT at Siam Kumarna Makatana Fungdoki Women's Sport Complex Kaiguna Bakuna like in loving memory of Adi Moy Tawaina, but happy Kraba. Kui Mako she get the Martini at the time of Puna people, Mike Sinta, the lawyer can, the Sakamatani, Sakimatani, but the Kuimogi the Mata, Matam, Evokimata, in Kaliba, Tungizati Jumbian Care. Have the Equina, the Women's Sport Complex, the Tongue with the Equina, the city, even Kudimakti Masana Kudimakta,
ꯑꯩꯈꯣꯏ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯄꯥꯔꯠ ꯑꯃꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯊꯝꯒꯅꯤ ꯇꯝꯅꯤꯡꯕ ꯌꯥꯎꯅꯤꯡꯕ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁ ꯂꯣꯏ ꯑꯣꯏꯒꯅꯤ ꯁꯤꯗ ꯑꯣꯖꯥ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯅꯤ ꯌꯥꯏꯔꯤꯄꯣꯛ ꯑꯟꯗ꯭ꯔꯣ ꯑꯦꯁꯤ ꯍꯥꯏꯕ ꯊꯝꯕꯥꯜꯂꯣꯟ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯅꯥ ꯃꯤ ꯈꯔꯅ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄꯤ ꯊꯝꯕꯥꯜꯅꯨ ꯀꯧꯔꯨꯕꯒꯤ ꯁꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎꯗꯨ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯄꯗꯨ ꯃꯁꯨꯝ ꯑꯩ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯃꯤꯡꯁꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯀꯩꯁꯨ ꯂꯩꯇꯦ ꯎꯔꯦꯐ ꯎꯌꯨꯡ ꯇꯝꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯦꯝꯕ ꯁꯥꯒꯠꯂꯤꯕ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ, ꯄꯥꯅꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯀ꯭ꯋꯥꯇꯔꯅ ꯆꯤꯡꯕꯁꯤꯡꯁꯨ MLA ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯧꯍꯧ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯟꯇꯥꯛꯀꯤ ꯃꯒꯨꯟ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄ ꯑꯅꯤꯁꯨꯕ ꯀꯪꯂꯩ ꯏꯅꯥꯠ Indigenous Food Kanglei Hentak Festival Haunabi Matung Inna Loishinkre, Anoba Mangal Kumbi Amasung Kumbi Multi Industrial Cooperative Society Limited na Punna Sindina Vistapur District Kumbi Kangzebungda, December ki tang tara mangadagi kontramatoi faba satakiba festival adida inaki oiba chatna chana thaknaba store kaya su hangki loina maisau taret amadi lai haktaktagi hauna sat chatna raklaba Sangan Tel Sing Semdina Festival Yeng Balakiba Singda Mahau Tanghanki Festival Aduga Mari Lenina Anoba Mangal Kumbigi Provider Danaver from Dom Nahai Manipur gi tongan mamfafam kaya dagi akang ahi amadi miyoy kayana festival asi yeng balaktuna festival asi mapung fana pangthokpa ngamkre masigi damak miyambu thagatwa phongdokle mathang pangthokadaba festival dadi khoyum lai mayamgi apunba sanglen staduna festival asi hena mapung faba ama oina ba khonagani mathang pangthokadaba festival da miyamna hendak amadi ngari hena puthok piduna festival asi hena mapung fahan biyu haina sumhakna phongdoki adu maru oina khoi inar ki oiba khoi jaga ama khoi hapsara kanda khoi gi mangu laba ma di khangdraba tungi mirol na kawraga daba khoi gi singu layam sing khoyum layam sing singu mai chok sing khoi na miyam da uhal kanda khoi na khangan jabagi tanja adu suni aduna lairiba mayam in khairon mayam sing aduga mitam mayam sing lam gi koleba ibodo event dong mayam sing ase khoi gi utra sanglen dagi khoi sanbi duna khoi makhoi gi mafam sing sing ba chahum kumari umanglai asi pibirak patarga khoi sutna ai hak puthokpa ngamna ba ai hak hona jagi hadina thamjari lebang mayamna soidana mateng pangbiyu Festival Asiga Mari Lenina Hentaki Stall Hanglibi from Dom Ongbi Susilan Hai Hentak Festival Pangtokpa Anirak Subajay Asidagi Hentak Yamda Yon Bangamle Punna Hentak kilogram listing ani hena puthokpani Loisinba Numit Fobda Saurakna Hentak kilogram listing Amat Chachuklom Yonki Hentak Sem Nabagi Nga Asi Ziri Daki Lerakpani Nga Asi Hek Purapaga Hentak Suba Yade Process Mayam Amat Changi Hendak Sunaba Amadinga Kandok Nabami Kuntra Rom Tabak Piduna Hentak Suhan Bani Hentak Suba Matanda Hongu amadi nga khaktana subani asugumba hedak makhal asi miron binupi amadi angang unaba nupi singna chabada yamna kanai hajuna yahongai dagi chana duna lakli haina sumhak na makhataki Mamang sahi da zone giba sang ne handak sahi ni hele khoina hinta zone mase ma kuira ga mahau lebe hele ba adamana sahi ama thamba yai adu kamai tawra kanda khoina posi liba yai khoina hayeng kangsela kanda yumda khoina kamai na process tha sahi ma li doina habase post na nuksi sanghan da bida khoina fatana packing tawra kanda kangsela pala ko matam da dimi na kayan asidi ko phai kare phatre ale hundok pa yawi madu ko phai ka banati haba sumne te akhoi gi jawri ba potu gi mahau kakhlak paneba akoina thau asa thau kitang hapaga amuk sudopi matamda amu hena mahau ki hele aduga ngasagi sapu sigi manung thau te bira amuk packing ta we yeba Moma gi meeting makhada ZB Women's College ke Botany Department na sindina organic farming gi matangda jewel ama chupna pangthokiba national workshop ngasi loishin bagi thoramat da L Vishwas Sandra HOD English Department Dr M Vidyasagar Vice President ZB Women's College Student Union amadi TS Zayant Kumar HOD Botany Department na President Member Singoina Saruyaki Thoramga Mari Denina Workshop Coordinator Dr Ningombam Vizayana Hai Oza Singda Henbal Lausing Fangalaba Matung Mahiroi Singda organic farming gi matangda hena mari chumna takpangamna ba workshop assistant bani workshop asiga mari lenina tongan ba topic ta pathokiba paper sing Manipur lengak na lankhat kani masina lau singu gi thabak thoram sing paikhat pada achaw mating ama soidin oiragani haina sumhak na makhatana phongdoki Jayol ama chumna pangthokiba workshop asida saru yakiba college amadi university ki oja singda ngasigi athoi mamitong singna certificate kutsinaki
Bangladesh ta pangthokiba humlak suba International Pangal Convention lisingani kunitoi da saruk yariba All Manipur Muslim Development Committee AMMDC ki President Pusam Said Ahmad Amadi Love Asigi General Secretary MD Sheikh Ataudin Taram opagi achamba thoram amangasi pangthokre Lilong usoi popida leiba AMMDC ki office ta pangthokiba thoram aduda AMMDC ki President Pusam Said Ahmad Hai Bangladesh ta laikraba maite amadi pangal singna lainari banusi chanabagi mari lamdam asigi miyamna tamzaningai oi liningi khenaba laitana Manipuri ama oina arai leita tanaduna thodok wathok kayada furup amana amagi mating pangna hori haina mahakna phongdoki sahi sani hena lamthokna ro bai kogi pa isa singsi kasi igi khugulli raga awanu ai suruk jaminaraga arai leita samindanaga adugi makoina ila ko pautam koigi Manipur gi moiba makoina le phim mayam ne ro adu liraga uksi sanana arai leita tawra samindanaga koina jamna nuwaina harawna koina bodar puda adu mel thindore Armed Forces Ex-Servicemen Welfare Association Afeswa Thawal gi chei ki oiba get together thoram amangarang Thawal District Tekcham Kaithil manangta leiba ex-army thongam Ivo Hanbigi yumda free eye screening camp amagaloni na pangtokre Afeswa gi President Richard Wing Commander AK Devan Executive Member Richard Group Captain Commandant Surzid Secretary Richard Subedar M Khogendra Honorary Captain P Kellen amadi Zilla Sainik Board ki Secretary S Yamin atoiba mitung singoina saruyaki thoram adu the ex-servicemen amadi ex-servicemen singi widow singi yaifa thoranga matangda khanakibaga loinina Scarlet Eye Care and Contact Lenses Clinic Thawal gi maikidagi miki hidak lamthak sing so lemna fanganki loinana anoba sehina lakpada anayeg yaudaba nungai yaifa na leiba oirisi haina afeswa gi president amadi secretary na anoba chahi lakpagi yaifa pausal piki Manipur State Cooperative Bank Limited ki corporate salary package CSP Selga Nawad Imphal ga khusam naraka nomig oiba one day financial literary awareness program amangasi iramdam haikol ima langwaidong da pangthokre thoram aduda MSCB BOM gi president P Ranjit ZPLM PCS Limited langwaidong gi president E Keso MSCV BOM gi vice president Y Subhas Chandra MSCV Imphal gi managing director Vidyarani Ayekpam director of ICM Lamphel Rangam Lian Aimol MSCV Imphal gi ACM K Tarukeshwari DCO Kaksing K Dilip Kumar na mathangsina chief guest president amadi guest of honor oina sargyaki thoram adu da wangang kiba singna banker preza miyang ka leinag taba mari amadi bank tagi fangba yaba kana basingi matang da wakal tahanki hayel labuk tagi sai tarahum doi khakta ngai ribi mahairoi nupi macha khangabok tagi nupi ama angang leiraba thoksom Kennedy Koba Osa amana pubi khraga mafam khangdana leirakli basi All Manipur Muslim Organization Coordinating Committee amukokna condemn tawi haina Luf Asigi General Secretary Wahidur Rahman Paumi Singda Fongdokre hata da label Luf Asigi office pangto ki ba paugi mifam amada Wahidur Rahman hai Oza ama oina mahairoi sing macha managum khan bangam da basi yamna laibak thibani Oja asi athuba da lengana fadna logi eba jerak bibi haina mahagna makhata ki Sembi Shabi bagi achauba thodang lauriba waja amana chahi 32 gi mahiroi nupi macha amada chatharakliba thawong asigi mayokta amadi mahiroi khunaibu asigumba saram chatpa wajagi saklon loba sha sing asibu asi paratam binaba amukokna changsilakpa khongjing singda Manipur miyamna support tobinaba su khananjari thank you Zirivam Kasar amadi tongan mamaitay na kundaba mafam singdagi lakpa miyoy cha kaya nang kway lakpa irel kubam miyam narando haina sukhang naba umanglay kubam asida kurum nakre Zirivam dagi kway lakpa irel kubam yowa lambi ase Zirivam ki Zirimuk dagi isingi lambi da chatpa natraga Kasar Lakipur forward chatlaga varak turel da chatpa natana topa lambi layte Asangi Kasar district ki manung chandalayba kway lakpa irel kubam ase barak turel gi mayaydan laybani kway lakpa irel kubam asida VCP Manipur Pradesh ki President A Sarda Amadi Manipur Building and Other Construction Workers Welfare Board ki Chairperson K Sarat Kumar Su Kurum Kure
ख्वाइलाकपा इरेल खुवम खुरुम्बा अदुगा मरी लेना बीजेपी मणिपुर प्रदेश के प्रेसिडेंट ए सरदान हाई वाक्सिंगी अनी सुबा नोमाइजिंग नुमिता पांगथोपा नारायण बाबागी पूजा असिदा मियोचा कयाना शांति ओइना लेननबगी दमक थौनीबा लाकनरी थौरम असी हौकिबा कुमजा लिसिंग अमगा चमापन होंफदरा मापनदगी हौरगा जय खुदिगी लेप्तना पांगथोक्तुना लाकली लोइदना ख्वाइराकपा खेमाना चिंगबा सही तरेट खुंताकपगी लांडा मफम असिदा लैकिबगी लेन की बगी तोंगान तोंगान बावारी कया ngasisu ningsingnari haina mahakna makhatana phungdoki सिगुम्बा नारायण बाबा खुरुम जबगा लोइनाना हाइरिबा एखोगी ईश्वर की असिगुम्बा 1979 दगी हौरा कांदा लेपतना चथरे ई हाइदना अहलमन सिंगना ताकपी लोइनाना खोइराकपा खेमा न चिंगबा अदुगुम्बा चाही तरेट खुंताकपगी मतमदा लानगी मतमदा अदुगुम्बा मफम असिदा लेन की महाकी वारी तोंगान तोंगान बा सुगुम्बा वारी क्याना मणिपुर अमदी हाइरिबा ईश्वर असिगी लैरिबा खुबम असिगा थोइदोक हेंदोकना नक्सिन्नबगी अदुगुम्बा वारी कया अखोइदा थंबी अदुना ngasi असिगुम्बा नारायण बाबागी मफमदा अखोइ पुनमकना शांति ओइना इंगना चिकना अखोइगी लैमिननबगी दमकता अनौबो चाही लाकपगा लोइनाना ईश्वरगी मफमदा खुरुमजा Lai Kurumbagi Thoram Aduga Mari Lenina Manipur Building and Others Construction Workers Welfare Board ki Chairperson K. Sarat Kumar Nahai Waksingi Ani Suba Nomaizing Numita Pangtopa Khwairak Pa Irel Umanglai Ira Thoni Bagi Thoram Asida Sarugyaba Fangbasi Laibak Fabani Loinen Anoba Sahina Lakpada Miam Pumnamak Santi Leina Hingba Amadi Take the Garden Hingna Bama Pugi Mafam Da Nizari Haina Mak Namakataki मणिपुर की निंथरोल कयागी हाकतगी चनरक्पा अखोई सही तरेट खुंताकपन सिंबगी वारी कयागा सागोनबा दुगुम्बा असिंगबा ईश्वर असिगी मफमदा थौनीबा लाक्तबसिदा नसी अनौबा चहीना लाकपग लोइनना मणिपुर अमदी आसाम अदुगा लोइनना भारत लैरिबा भारत बासी पुनमक प्रजा पुनमक की मफमदा याइफा पाउजल बीजेबगा लोइनना ईश्वर की मफमदा पुनमकी टेक तकायदा पिने बियो हादना हन्ना खुरुमजरी International Metis Forum की convener Nil Chandra Nalojingba Tim Amana Imphal de Lakiba National Commission for Scheduled Tribe NCST की member Anantan Nek ka unaduna memorandum bisin kre haba wafam pause singda phongna kibado forum asiga hiram amatada mari leina de haina forum asigi secretary general Thangzam Roli Vinna Thadropa Cherol amana khangalakli Lakipur Nayagram Cluster na Sinduna Community Festival Lisingani Kunitoi Punyavati ME School Tolen Kunda Mapung Fana Pangtokre Tharam Aduda Nirul Huda Chowdhury Assistant General Secretary Kasar ME Teachers Association Aditi Munisa Nunisa DMC SSA Kasar Rana Ranjan Nath District Program Officer SSA Kasar Dr. Vidya Dev Chowdhury District Program Officer SSA Kasar Taurangbam Ravindra Headmaster Punyavati ME School Convener W. Molindra CRCC Lakipur Nayagram Cluster Chingba Na Thoiba Mitung Oina Saruyaki Tharam Aduda Tongan Tongan Ba School Sindaki Lakpa Mahiroi Amadi Guardian Yauna Miolising Amarom na Saruyaki Festival Asida Tongan Tongan Ba Furuki Mahiroi Singna Magi Magi Oibana Ki Zakoi Isai Sing Utki Manipur University na Lauba Master of Library and Information Science ki examination lisingani kunitoida Yaripok Foden Kyrgyzstan Liraktagi gold medalist ahum laurak kraba Singa Mayim Sagupta Sahilda AMMS o Yaripok branch ki executive singna achamba khudol tamduna ikai khumna bot kre Ikai khumna bot pagi tharam adu AMMS o Yaripok branch ki president MK Samir Khan ki luching makhada pangthoki bani Yaripok manungdagi mioi amana asigomba lemzaningai oireba asigomba award asi laurakpada AMMS o Yaripok branch ta thagarpa phongdorakle Coalition Against Drug and Alcohol Kada Ziri Development Organization ZDO Amadi Ziri Police ki team amana Manipur Amadi Assam ani ki lona badalaiba thong matakta Manipur ki wang matagi sanglapa gari macha Amadi gari achoba singda mayai kaba palam purak prahaina yengbagi draft ama chatakre draft aduga mari lenina kada Ziri Wangi President Vice Sumatina Hai Ziri Wang da leiba Coalition Against Drug and Alcohol Kada Ziri Development
Ziri Development Organization ZDO amadi Zirivam Police ki team amana kumza lisangani kunithoi loshilapki aroiba numit December ki tang kuntra mathoida Assam dagi pusilakpa nisagi polam sing thangnabagi pandamda draft asi chathabani masina tungda horakliba naharol sing afabami ama oinaba amadi makoigi punsi hena yaifaba oiba ngamgani haina thazai masida miyamna sumating pangbiyu haina mahakna phongdoki 31 December की अरोध निमित असिदा अखना तुन वांगदगी चंगसिलपा असिगुंबा निसानु साबु सलपसिंग असि थिंगना बा अखना ट्राइ चथजबनी अदे मसी अखना तुंगा हो नहारोन सिंगसि अफबा मी अमा ओइना बा अदुगा मखोगी पुंसिदु हेना याइफबा ओइनबगी Rongmai Naga Students Organization Manipur Ran Somgi Makada Rongmai Naga Council Manipur RNCM Amadi Rongmai Riders RR na Ol Kasar Road Tongzai Marilgi Ranswan Boat Amadi Longsai Part 4 Laimatak Aniki Marakta Accident Toina Thokli Basi Yenglaga Conventional Signboard Kaya Ken Crape Conventional Signboard Yungba Aduka Marilena Ran Somgi President Daichui Gangmai na Hai Mamang Saigi December Tang Kunma Thoida Longsai Part 3 da Thoki ba Live Active Accident Aduda Mairoi Taret Oza Ama Amasung Warden Ama Leki da Badu Live Activani Mamang da Sumafam Asida Accident Kaya Thokrabani Asungba Live Activa Thodok Singasidagi Karamakai Kanbangamna ba Ran Somgi na Precaution signboard asikin bani masina driver sing soitan alert oigani haina thazai ransom gi pandamdi love face unity in development haibani makatana ransom na chingi manung hanjina leiba mafam singda miyam kanagadaba thabakaya paithakigani lenga nasul leivak miyam gi yenglaga lambi sembada niyom chumna lambi sembi haina sumhakna phongdoki driver mayam na khara thos hadaba careless driving or careless riding adugi maram dudagi asida accident se khara toina thui bani thoi base karigino hai bakanda signboard se lambi se 35 black topping ne dubu signboard adugumba curve yamna dangerous oiba terrain sida signboard alert caution adumbagi signboard to yawram dabagi laidabagi pura laiba drivers miyam riders miyam sina lambi se kamai tobura haibo khangbi dwa adudagi moina asida la ganda chingomda masima phamla panda point accident thokmani adu Conventional signboard yungba adu da Longsai Village Authority gi chairman secretary amadi khulgi luchingpa kaya so saruyaki Badminton Association Moirang dagi sanaba haukiba Moirang Finambam Leikai dagi Priya Konsangbam na handak pangthokiba All India Senior Ranking Badminton Tournament gold medal mga lorok pangam kraba madung India ki mixed double da rank 1 amadi double rank 1 oiba ngamkre yamna lemzaningai oiba title asi fangbang amba Manipur gi hanba badminton sanaroi oire mhakna title asi fanglakpada Badminton Association Moirang BAM na thagatpa phongdorakli Aroiba pau amu hana pizari Ekar listing taret hena poppy tharamba adu hausiti poppy thaba lam ekar listing amaram ta ngai silakle poppy thaba toklaba farmer singda lenga namana piragani haina je finisher and brena phungdokre Ima imoinu irat ki kumhaina lakpada che finisher and bren yauna tongan ba mai kai digi yafa pausal pirakli January tang tarukta Union Minister Amit Shah na juri tipai muk lambi sembagi uref uyung tamlamgani haina BJP ki General Secretary K Sarat Kumar na phongdokre Tang sa daloy zari miyang tabriba singbu amuka hana chan mabam na kurum jari.